ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯑꯍꯥꯟꯕ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯍꯥꯃꯦꯡ ꯑꯃꯕꯨ ꯕꯤꯔꯕꯜꯅ ꯃꯔꯣꯟ ꯅꯝꯗꯨꯅ ꯊꯣꯛꯍꯟꯕ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯍꯨꯝ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯋꯥꯀꯠꯄ ꯂꯥꯛꯈꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯡ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯗꯔꯕꯥꯔꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯥꯏꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯀꯃꯜ ꯀꯧꯖꯩ꯫ ꯑꯗꯨꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯨꯃꯥꯔ ꯀꯧꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯒꯤ ꯃꯃꯤꯡꯅ ꯀꯤꯁꯣꯔ ꯀꯧꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯒꯤ ꯃꯔꯝꯅ ꯀꯤꯁꯣꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯄꯩꯁꯥ ꯃꯌꯦꯛ 100 ꯄꯨꯕꯤꯈ꯭ꯔꯒ ꯁꯦꯟꯗꯣꯏ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯁꯦꯜꯂꯦꯞ ꯐꯥꯎꯕ ꯄꯤꯌꯨ ꯌꯥꯗꯅ ꯉꯁꯤ ꯐꯥꯎꯕ ꯎꯔꯩ ꯇꯔꯩ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯌꯨꯝꯗ ꯄꯩꯁꯥ ꯊꯧꯕ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯟꯗꯨꯅ ꯃꯍꯥꯛꯅ ꯗꯝꯀꯥ ꯇꯧꯗꯨꯅ ꯀꯤꯍꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯅꯤꯡꯒꯥꯏ ꯁꯟꯗꯥꯅꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯏꯟꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝ ꯏꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯃꯍꯥꯛꯄꯨ ꯏꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯀꯤꯁꯣꯔ ꯒ꯭ꯌꯥꯟ ꯃꯥꯡꯁꯤꯟꯅꯗꯨꯅ ꯃꯃꯤꯡ ꯃꯊꯥ ꯐꯥꯎꯕ ꯀꯥꯎꯁꯤꯟꯅꯗꯨꯅ ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯄꯤꯗꯅꯕ ꯑꯗꯨꯒ ꯍꯟꯗꯨꯅ ꯑꯩꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯩꯔꯥꯛ ꯄꯤꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠ ꯑꯁꯤꯕꯨ ꯇꯝꯖꯒꯦ, ꯑꯗꯨꯒ ꯋꯥꯌꯦꯟꯖꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏꯌꯨ ꯀꯨꯃꯥꯔ, ꯀꯃꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ?" ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯀꯤꯕꯗꯒꯤ ꯄꯨꯡꯍꯥꯏ ꯍꯥꯏꯖꯤꯟꯕꯃꯛꯇꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯔꯨꯏ ꯍꯥꯏꯕꯁꯤ ꯄꯟꯈꯤꯕ ꯐꯥꯎꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯄꯩꯁꯥ ꯑꯁꯤꯕꯨ ꯂꯧꯔꯨꯕ ꯃꯇꯝꯗ ꯈꯪꯍꯧꯕ ꯎꯍꯧꯕ ꯁꯥꯈꯤ ꯑꯃ ꯐꯥꯎꯕꯁꯨ ꯂꯩꯇꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯁꯥꯏꯒꯤ ꯀꯃꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯀꯤꯁꯣꯔꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯗꯨ ꯆꯥꯎꯊꯣꯛꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯍꯪꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯃꯍꯥꯛ ꯑꯁꯤ ꯈꯨꯡꯒꯪ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯊꯥꯖꯕꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯤꯈꯤꯕꯅꯤ꯫ ꯄꯩꯁా ꯑꯗꯨꯕꯨ ꯄꯤꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯍꯧ ꯎꯍꯧꯗ꯭ꯔꯕꯁꯨ ꯄꯩꯁꯥ ꯑꯗꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯑꯃꯠꯇ ꯅꯠꯆꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯃꯜ ꯄꯩꯁꯥ ꯑꯗꯨꯕꯨ ꯂꯧꯈꯤ ꯍꯥꯏꯕꯒꯤ ꯄꯔꯃꯥꯟ ꯑꯣꯏꯕ ꯌꯥꯕ, ꯈꯪꯍꯧꯕ ꯎꯍꯧꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯋꯥꯌꯦꯟꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯗꯨꯗꯤ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯅꯪꯅꯕꯨ ꯄꯨꯔꯛꯅꯤꯡꯂꯕꯗꯤ ꯄꯩꯁꯥ ꯑꯗꯨꯕꯨ ꯂꯧꯈꯤꯕ ꯃꯇꯝꯗ ꯈꯪꯍꯧꯕ ꯎꯍꯧꯕ ꯄꯔꯃꯥꯟ ꯑꯣꯏꯕ ꯌꯥꯕ ꯀꯔꯤꯅꯣ ꯅꯪꯅ ꯄꯨꯔꯛꯄ ꯌꯥꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, "ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨ ꯂꯧꯈꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯁꯥꯈꯤ ꯑꯣꯏꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯂꯩꯖꯍꯧꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯋꯥꯀꯠ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯁꯤ ꯅꯪꯅ ꯀꯤꯁꯣꯔꯕꯨ ꯐꯨꯔꯨꯔꯕ ꯃꯇꯨꯡ ꯗꯟꯗꯤ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯀꯤꯕꯗꯒꯤ ꯅꯪꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯨꯈꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜ ꯑꯁꯤ ꯁꯤꯕꯅꯤ ꯅꯠꯇ꯭ꯔꯥ?" ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯁꯥꯏꯒꯤ ꯀꯃꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯈꯨꯠ ꯂꯣꯟꯅꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯀꯞꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯆꯨꯝꯕꯃꯛꯇꯅꯤ꯫ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯇꯥꯟꯖꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯄꯨꯕꯤꯈ꯭ꯔꯒ ꯁꯤꯡꯗꯅꯕ ꯍꯣꯠꯅꯕꯇ ꯅꯠꯇꯅ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯐꯪꯍꯟꯕꯤꯌꯨ." ꯅꯨꯄꯥ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯣꯏꯗꯕ ꯉꯥꯡꯕꯗꯤ ꯃꯥꯟꯗꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯅꯥꯀꯜ ꯑꯅꯤꯒꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯀꯅꯥꯅ ꯆꯨꯝꯂꯝꯒꯅꯤ ꯀꯅꯥꯅ ꯂꯥꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯨ ꯅꯪ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯈꯩꯇꯪ ꯂꯨꯅ ꯊꯣꯛꯀꯅꯤ꯫
ꯂꯥꯛꯂꯤꯕ ꯋꯥꯀꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯅꯅꯥꯏꯗ ꯊꯤꯖꯤꯟꯅꯕ ꯃꯇꯝ ꯈꯤꯇꯪ ꯄꯤꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗꯒꯤ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯂꯧꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯂꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕꯗ ꯀꯤꯁꯣꯔ ꯀꯧꯕ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯗꯒꯤ ꯃꯃꯤꯡ ꯃꯊꯥ ꯀꯥꯎꯈ꯭ꯔꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯤꯕ ꯒ꯭ꯌꯥꯟ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯣꯏ ꯌꯦꯡꯁꯤꯟꯕꯣꯏ ꯆꯠꯂꯨꯏ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯀꯃꯜ ꯀꯧꯕ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯋꯥꯍꯪ ꯈꯔ ꯍꯪꯈꯤ꯫ ꯍꯥꯏꯌꯨ ꯀꯃꯜ, ꯅꯪꯅ ꯀꯤꯁꯣꯔꯗ ꯄꯩꯁꯥꯗꯨ ꯄꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯅꯤꯡꯁꯤꯡꯕꯗ ꯃꯗꯨꯕꯨ ꯈꯪꯍꯧꯕ ꯎꯍꯧꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯍꯥꯏꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨꯒ ꯅꯪꯅ ꯄꯩꯁꯥ ꯄꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯁꯤꯡꯕ ꯋꯥꯁꯤꯡꯁꯨ ꯑꯩꯉꯣꯟꯗ ꯇꯝꯃꯨ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯑꯩꯅ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯄꯩꯁꯥꯗꯨ ꯄꯤꯕ ꯃꯇꯝꯗ ꯈꯪꯍꯧꯕ ꯎꯍꯧꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯂꯣꯏꯖꯕ ꯍꯥꯃꯦꯡ ꯑꯁꯤꯕꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯩꯅ ꯃꯉꯣꯟꯗ ꯄꯩꯁꯥꯗꯨ ꯄꯤꯈꯤꯕꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯋꯤ꯫ ꯄꯩꯁꯥꯗꯨ ꯂꯧꯈꯤ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯀꯔꯝꯅꯕꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ? ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯉꯥꯏꯍꯥꯛ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯗ ꯂꯩꯕ ꯍꯥꯃꯦꯡ ꯑꯗꯨꯅ ꯃꯈꯣꯟ ꯍꯧꯅ ꯍꯧꯅ ꯃꯦ ꯃꯦ ꯂꯥꯎꯅ ꯈꯣꯡꯂꯛꯈꯤ꯫ ꯍꯥꯃꯦꯡ ꯑꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯒꯤ ꯋꯥꯈꯜꯗ ꯎꯄꯥꯏ ꯑꯃ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯀꯃꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯍꯥꯃꯦꯡ ꯑꯁꯤꯕꯨ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯁꯥꯈꯤ ꯑꯣꯏꯅ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯃꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯀꯝꯗꯧꯅꯕꯨ ꯍꯥꯃꯦꯡ ꯑꯁꯤꯅ ꯁꯥꯈꯤ ꯑꯣꯏꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯔꯛꯀꯗꯧꯔꯤꯕ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯃꯦꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯂꯨꯔꯕꯗꯤ ꯃꯗꯨꯕꯨ ꯎꯕꯗ ꯍꯟꯗꯨꯅ ꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯕꯤꯔꯕꯜꯅ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄꯤꯒꯅꯨ, ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯒꯦ꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯅ ꯍꯌꯦꯡ ꯗꯔꯕꯥꯔꯗ ꯂꯥꯛꯇꯨꯅ ꯍꯥꯏꯒꯗꯕ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛ ꯕꯤꯔꯕꯜꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯕꯤꯔꯕꯜꯗ ꯍꯥꯏꯔꯛꯈꯤ, ꯍꯥꯏꯌꯨ ꯕꯤꯔꯕꯜ, ꯉꯔꯥꯡꯒꯤ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯋꯥꯔꯣꯏꯁꯤꯟ ꯇꯥꯔꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯀꯃꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯥꯈꯤ ꯑꯗꯨꯅ ꯗꯔꯕꯥꯔꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯄꯨꯝꯕ ꯋꯥꯔꯣꯏꯁꯤꯟ ꯈꯪꯃꯤꯟꯅꯔꯒꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯉꯛꯂꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯍꯥꯏꯕ ꯕꯤꯔꯕꯜ? ꯀꯃꯜꯅ ꯍꯥꯏꯈꯤꯕꯗꯗꯤ ꯄꯩꯁꯥꯗꯨ ꯂꯧꯕ ꯃꯇꯝꯗ ꯎꯍꯧꯕ ꯈꯪꯍꯧꯕ ꯁꯥꯈꯤ ꯑꯃꯐꯥꯎ ꯂꯩꯈꯤꯗꯦ ꯍꯥꯏꯈꯤꯅ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯩꯅ ꯑꯍꯥꯟꯕ ꯍꯪꯂꯨꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯤꯒꯠꯆꯔꯨꯕ ꯃꯇꯝꯗ ꯄꯩꯁꯥꯗꯨꯕꯨ ꯄꯤꯕ ꯃꯇꯝꯗ ꯎꯍꯧꯕ ꯈꯪꯍꯧꯕ ꯁꯥꯈꯤ ꯑꯃꯈꯛ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ, ꯀꯅꯥꯅꯣꯅꯦ ꯁꯥꯈꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨꯅ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯀꯃꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯕꯤꯔꯕꯜꯗ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯕꯤꯔꯕꯜ, ꯍꯥꯃꯦꯡ ꯑꯁꯤꯅ ꯀꯝꯗꯧꯅ ꯁꯥꯈꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯀꯃꯜꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯅꯠꯆꯗꯦ꯫ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯗꯤ ꯑꯆꯨꯝꯕꯗꯨꯕꯨ ꯃꯌꯥꯝ ꯄꯨꯝꯕꯗ ꯈꯪꯍꯟꯅꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯗꯨꯗꯤ ꯍꯥꯏꯔꯣ, ꯀꯝꯗꯧꯅ ꯍꯥꯃꯦꯡ ꯑꯁꯤꯅ ꯁꯥꯈꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯍꯥꯃꯦꯡ ꯑꯁꯤꯁꯨ ꯖꯤꯕ ꯑꯍꯤꯡꯕ ꯃꯈꯜ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯕꯨ ꯄꯤꯔꯕꯗꯤ ꯃꯍꯥꯛꯅ ꯑꯆꯨꯝꯕꯗꯨ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯑꯩꯅ ꯋꯥ ꯍꯪꯖꯕ ꯃꯇꯝꯗ ꯍꯥꯃꯦꯡ ꯑꯁꯤꯅ ꯎꯍꯧꯕ ꯈꯪꯍꯧꯕ ꯑꯣꯏꯔꯕ ꯇꯥꯔꯒꯗꯤ ꯃꯈꯣꯟ ꯊꯣꯛꯅ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯍꯧꯗꯕ ꯈꯪꯍꯧꯗꯕ ꯑꯣꯏꯔꯒꯅ ꯃꯅꯥ ꯑꯅꯤꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯒꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯅ ꯑꯆꯨꯝꯕꯗꯨ ꯈꯪꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤꯗꯃꯛ ꯅꯪꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯑꯩ ꯌꯥꯖꯩ ꯅꯤꯡꯊꯧ,
ꯁꯤ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯍꯥꯃꯦꯡ ꯑꯗꯨꯗ ꯋꯥꯁꯤꯡ ꯍꯪꯕ ꯍꯧꯔꯛꯈꯤ꯫ ꯀꯃꯜꯅ ꯀꯤꯁꯣꯔꯗ ꯄꯩꯁꯥ ꯄꯤꯕ ꯃꯇꯝꯗ ꯀꯅꯥ ꯃꯐꯝ ꯑꯗꯨꯗ ꯂꯩ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯍꯥꯃꯦꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ꯫ ꯕꯤꯔꯕꯜꯅ ꯅꯥꯟꯕꯤꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯃꯦꯡ ꯑꯗꯨꯅ ꯃꯦ ꯍꯥꯏꯗꯨꯅ ꯈꯣꯡꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯂꯣꯟ ꯑꯗꯨꯗ ꯃꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯥꯏ ꯕꯤꯔꯕꯜꯅ ꯍꯪꯈꯤꯕ ꯀꯃꯜꯅ ꯀꯤꯁꯣꯔꯗ ꯄꯩꯁꯥ ꯄꯤꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯂꯩ? ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯥꯃꯦꯡ ꯑꯗꯨꯅ ꯑꯩ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯍꯥꯃꯦꯡ ꯑꯁꯤꯅ ꯈꯪꯍꯧꯕꯗꯨꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨ꯫ ꯃꯍꯥꯛꯅ ꯈꯪꯍꯧꯔꯤꯕꯁꯤ ꯑꯁꯤꯇꯁꯨ ꯅꯠꯇꯦ, ꯄꯩꯁꯥ ꯂꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯃꯜꯗ ꯀꯤꯁꯣꯔꯅ ꯁꯨꯝꯅꯁꯨ ꯍꯥꯏꯈꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯂꯧꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯁꯦꯟꯗꯣꯏ ꯌꯥꯎꯅ ꯃꯇꯝ ꯆꯥꯅ ꯁꯤꯡꯂꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯃꯤꯡꯗ ꯑꯩꯅ ꯑꯣꯟꯒꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯁꯥꯏꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯃꯤꯡ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯝꯅ パꯈꯠꯈꯤ꯫ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯟ ꯊꯨꯝ ꯁꯝꯄꯇꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯈꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯝꯗꯧꯅ ꯍꯥꯃꯦꯡ ꯑꯁꯤꯅ ꯁꯥꯈꯤ ꯑꯣꯏꯒꯗꯧꯔꯤꯕ? ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯑꯩ ꯍꯥꯃꯦꯡ ꯑꯁꯤꯗ ꯁꯨꯝ ꯍꯪꯖꯒꯦ, ꯑꯗꯨꯒ ꯍꯥꯃꯦꯡ ꯑꯁꯤꯅ ꯈꯨꯝꯂꯛꯄꯗꯨ ꯇꯥꯕꯤꯌꯨ꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯕꯤꯔꯕꯜꯅ ꯍꯥꯃꯦꯡ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯉꯤ, ꯍꯥꯏꯌꯨ ꯍꯥꯃꯦꯡ, ꯅꯪꯅ ꯈꯪꯍꯧꯕꯗ ꯀꯤꯁꯣꯔꯅ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯃꯇꯝ ꯆꯥꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯂꯩꯕ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯈꯨꯗꯤꯡꯃꯛ ꯀꯃꯜꯗ ꯄꯤꯒꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯀꯃꯜꯅ ꯍꯪꯈꯤ, ꯅꯪꯒꯤ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯅꯆꯤꯟ ꯅꯅꯥꯎꯒꯤꯅꯤ, ꯃꯗꯨꯕꯨ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕ? ꯑꯁꯨꯝꯅ ꯀꯃꯜꯅ ꯀꯤꯁꯣꯔꯗ ꯍꯪꯕ ꯃꯇꯝꯗ ꯀꯤꯁꯣꯔꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ? ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯍꯥꯃꯦꯡ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯅꯥꯟꯕꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯍꯥꯃꯦꯡ ꯑꯗꯨꯅ ꯃꯦ ꯍꯥꯏꯗꯨꯅ ꯈꯣꯡꯂꯛꯈꯤ꯫ ꯍꯥꯃꯦꯡꯅ ꯃꯦ ꯍꯥꯏꯔꯛꯄꯗꯨꯅ ꯕꯤꯔꯕꯜꯅ ꯍꯪꯈ꯭ꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯀꯤꯁꯣꯔꯅ ꯑꯩꯅ ꯄꯤꯅꯤ ꯍꯥꯏꯔꯛꯄꯒꯤ ꯁꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯕ ꯀꯤꯁꯣꯔꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯄꯩꯁꯥ ꯃꯌꯦꯛ ꯈꯔ ꯂꯧꯔꯨꯕꯒꯤꯕꯨ ꯀꯝꯗꯧꯅ ꯑꯂꯩꯕ ꯂꯟ ꯊꯨꯝ ꯄꯤꯒꯗꯧꯔꯤꯕ? ꯕꯤꯔꯕꯜꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯈꯤ, ꯅꯪꯅ ꯅꯌꯥꯝꯕꯅ ꯂꯧꯈꯤ ꯍꯥꯏꯕ ꯄꯩꯁꯥꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯥꯏꯈꯤꯕꯗꯥꯏ? ꯅꯨꯄꯥꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯝꯗꯧꯅ ꯄꯩꯁా ꯈꯔꯒ ꯂꯟ ꯊꯨꯝ ꯃꯌꯥꯝꯒ ꯑꯣꯟꯅꯒꯗꯧꯔꯤꯕ? ꯅꯨꯄꯥꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯕꯤꯔꯕꯜꯅ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯀꯃꯜꯗꯒꯤ ꯀꯤꯁꯣꯔꯅ ꯄꯩꯁꯥꯗꯨ ꯂꯧꯈꯤ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯑꯗꯨ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯎꯠꯆꯔꯕꯅꯤꯅ ꯏꯅꯤꯡꯊꯧꯅ ꯋꯥꯔꯣꯏꯁꯤꯟ ꯑꯗꯨ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ, ꯁꯥꯁꯤꯡ ꯑꯁꯤ ꯃꯔꯣꯟ ꯊꯣꯛꯆꯗ꯭ꯔꯕꯁꯨ ꯑꯣꯏꯗꯕꯗꯤ ꯉꯥꯡꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯃꯦꯡ ꯑꯁꯤꯅ ꯁꯥꯈꯤ ꯑꯣꯏꯔꯗꯨꯅ ꯀꯃꯜꯅ ꯍꯥꯏꯔꯤꯕ ꯀꯤꯁꯣꯔꯅ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯤꯁꯣꯔꯅ ꯄꯩꯁꯥ ꯑꯗꯨ ꯁꯤꯡꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯑꯂꯩꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯀꯃꯜꯗ ꯄꯤꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯉꯁꯥꯏ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯈꯨꯗꯤꯡꯃꯛ ꯀꯥꯎꯈ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯈꯪꯍꯧꯗꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯂꯟ ꯊꯨꯝ ꯄꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯑꯃꯠꯇ ꯑꯩꯈꯣꯏ ꯍꯥꯏꯅꯈꯤꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯄꯩꯁꯥ ꯃꯌꯦꯛ 100 ꯂꯧꯔꯨꯕꯒꯤꯗꯃꯛ ꯑꯩ ꯃꯉꯣꯟꯗ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯑꯃꯠꯇ ꯄꯤꯔꯣꯏ꯫ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝꯅ ꯋꯥ ꯑꯗꯨ ꯍꯥꯏꯔꯛꯄ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯪꯅ ꯒ꯭ꯌꯥꯟ ꯃꯥꯡꯁꯤꯟꯅꯗꯨꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯑꯄꯪꯕ ꯁꯤꯕ? ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯕꯨ ꯐꯥꯖꯤꯟꯅꯕ ꯃꯍꯥꯛꯀꯤ ꯁꯟꯇ꯭ꯔꯤꯁꯤꯡꯗ ꯌꯥꯊꯪ ꯄꯤꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯧꯔꯨꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯁꯦꯟꯗꯣꯏ ꯌꯥꯎꯅ ꯈꯨꯗꯛꯇ ꯁꯤꯡꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯀꯃꯜꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯈ꯭ꯔꯤꯕꯒꯤ ꯃꯔꯝ ꯀꯃꯜꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯨ ꯅꯪꯅ ꯎꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯀꯃꯜꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯅ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯀꯤꯁꯣꯔꯅ ꯇꯧꯔꯤꯕꯗꯨꯅ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯕꯗꯨ ꯅꯪꯅ ꯈꯪꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯌꯨ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯅꯤꯡꯊꯧꯗꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯂꯧꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕꯗ ꯀꯤꯁꯣꯔꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯣꯔ ꯃꯍꯥꯛꯅ ꯉꯍꯥꯟꯗꯒꯤ ꯇꯧꯗꯨꯅ ꯂꯥꯛꯄ ꯆꯐꯨ ꯁꯥꯕꯒꯤ ꯊꯕꯛ ꯑꯗු ꯅꯤꯡꯊꯤꯅ ꯇꯧꯕ ꯑꯩꯅ ꯎꯖꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯆꯤꯡꯅꯖꯈ꯭ꯔꯕꯅꯤ꯫ ꯀꯝꯗꯧꯅ ꯈꯨꯗꯤꯡꯃꯛ ꯀꯥꯎꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯂꯤꯕ?
ꯅꯤꯡꯊꯧꯅ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯆꯨꯝꯕꯁꯤꯕꯨ ꯑꯩꯅ ꯈꯪꯗꯣꯛꯆꯅꯕꯒꯤꯗꯃꯛ ꯍꯥꯃꯦꯡꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯗꯨꯅ ꯎꯄꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯈꯤꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯆꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯉꯛꯄꯅꯤ ꯅꯪꯁꯤ ꯕꯤꯔꯕꯜ! ꯅꯪꯒꯤ ꯍꯩꯁꯤꯡꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯑꯩ ꯇꯁꯦꯡꯅ ꯄꯦꯜꯂꯦ꯫ ꯑꯩꯒꯤ ꯗꯔꯕꯥꯔꯗ ꯅꯪꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯊꯣꯛꯆꯕ ꯑꯃꯅꯤ"꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯅ ꯍꯨꯔꯥꯟꯕ ꯐꯥꯕ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯅꯨꯄꯥ ꯑꯃꯅ ꯀꯞꯇꯨꯅ ꯁꯨꯝꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ, "ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ? ꯑꯗꯨꯒ ꯅꯪꯕꯨ ꯀꯅꯥꯗꯒꯤ ꯑꯩꯅ ꯀꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯁꯦꯡꯅ ꯍꯥꯏꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯅꯕꯤꯟ ꯀꯧꯖꯩ꯫ ꯑꯗꯨꯒ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯑꯏꯕꯁꯤꯗ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯟ ꯋꯥꯍꯩ ꯏꯗꯨꯅ ꯑꯏꯕꯁꯤꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯊꯝꯕꯤꯔꯝꯕꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯑꯏꯕ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏꯌꯨ ꯅꯕꯤꯟ, ꯅꯪꯒꯤ ꯌꯦꯛꯅꯕ ꯀꯅꯥ ꯀꯅꯥ ꯂꯩ"꯫ ꯅꯕꯤꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯌꯦꯛꯅꯕ ꯃꯤꯑꯣꯏ ꯑꯃꯐꯥꯎ ꯂꯩꯖꯗꯦ꯫ ꯑꯗꯨꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯖꯕꯁꯨ ꯊꯥ 4-5ꯗꯃꯛ ꯁꯨꯔꯤ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏꯌꯨ ꯕꯤꯔꯕꯜ, ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯐꯝ ꯅꯪꯅꯁꯨ ꯇꯥꯔꯕꯅꯤꯅ ꯀꯔꯤ ꯇꯧꯔꯒ ꯐꯅꯤ ꯍꯥꯏꯕꯗꯨꯁꯨ ꯅꯪꯅ ꯍꯥꯏꯌꯨ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯈꯟꯖꯔꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒ ꯐꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯈꯪꯖꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯏꯕꯁꯤꯗ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯅꯥꯏ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯈꯪꯖꯈꯤꯒꯦ"꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯗꯨꯗꯤ ꯕꯤꯔꯕꯜ, ꯑꯏꯕ ꯋꯥꯔꯣꯜ ꯑꯁꯤꯕꯨ ꯅꯪꯅ ꯄꯥꯊꯣꯛꯇꯨꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯈꯪꯍꯜꯂꯨ"꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯑꯏꯕꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨ ꯄꯥꯊꯣꯔꯛꯈꯤ꯫ "ꯅꯕꯤꯟ, ꯅꯪꯅ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯇꯥꯔꯒꯅ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯅꯪ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ"꯫ ꯑꯏꯕ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯉꯛꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏꯌꯨ ꯕꯤꯔꯕꯜ, ꯀꯝꯗꯧꯅ ꯑꯏꯕ ꯋꯥꯔꯣꯜꯁꯤꯕꯨ ꯄꯤꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯥꯒꯅꯤ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯃꯛ ꯏꯅꯤꯡꯊꯧꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯩꯖꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯕꯤꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯅꯕꯤꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯥꯒꯤ ꯀꯅꯥ ꯀꯅꯥ ꯈꯪꯅ ꯆꯥꯟꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯀꯔꯝꯕ ꯃꯇꯝꯗꯒꯤ ಮಫಮ್ ಅಸಿದ ಲಾಕ್ತುನ ಲೈರಕ್ಕಿಬನೋ ಹಾಯ್ದುನಸು ಹಂಕಿ ಬಿರ್ಬಲ್ನ ಹಂಗ್ಲಿಬ ವಹಂಗ್ ಅದುದ ನುಪಾದುನ ಸುಮ್ನ ಹೈರಕ್ಕಿ ಬಿರ್ಬಲ್ ಇಬುಂಗೋ ಐ ಮಫಮ್ ಅಸಿದ ಲಾಕ್ತುನ ಲೈಜಬ ಥಾ ಮಂಗಾ ತರುಕ್ತಮಕ್ ಸುರಕ್ಲಿ ಹೌಜಿಕ್ ಐನ ಲೈರಿಬ ಯುಮ್ ಅಸಿ ಅಹಾನ್ಬದ ಲಮ್ಹಾಂಗ್ ಒಯ್ನ ಒಯ್ರಮಿ ಮಸಿಬು ಐನ ಮಿಯೋಯ್ ಅಮದಗಿ ಲೈರಬಗಿ ಮತುಂಗ್ ಯುಮ್ ಸಾದುನ ಲೈಬ ಇಕುಯ್ ಕುಯ್ಜದ್ರಿ ಬಿರ್ಬಲ್ನ ಅದುದಿ ಹಾಯು ನಂಗ್ನ ಲಮ್ ಮಸಿಬು ಲೈಬ ಮತಂದ पैसा सुना पीखिदब खोटखिब लेब्रा नुपादुना खुमलखि लेजेदे बिरबल इबुंगो हाइनखिब ममल अदु अइना मंगोंदा चप चाना पिजखि नुपादुगी वारु तारगा बिरबल ना निंगथौदा सुमना हाइरखि इनिंगथौ इबुंगो नबिना लम लैरुबा मिओय अदुसु मफम मसिदा कौरक्तुना वहंग खैतंग हंगजब यागद्रा निंगथौना अयाबा याथंग पिरब मतुंग लम योलखिबा मिओय अदुसु दरबारदा लाखि अदुदगी बिरबलना मिओय अदुदा सुमना वहंग हंगबा हौरखि मनोज नंगोंदगी नबिना लम लैखिबा लैब्रा नुपादुना खुमि होय महांग नंगोंदगी लम लैखि बिरबलना मु हंगि लम अदुबु नंगना होंगना ताना योनखिब्रा मनोज कौबा मिओय अदुना मु हाइरखि तसेंगना हाइजरबदा लम अदुबु अइना मयामना योनरिबा चांगदगी खरा ममन कलप योनजखि बिरबलना मु हंखि हायु अदुदी नंगना नंगी लम असिबु योनखिबगी मरमना करिनो नुपादुना खुमि लम अदु सिजिनफम खंगदना यामना कुइना लैरक्लबा लमनी अइना हनगा ओइसलक्पगा मदुबु थमलुबगी कानाबा लैत्रे खंदुना योनजखिबनी बिरबलना मु हंगि नंगी युमदा कना कनादि लै नुपादुना खुमि अइ इथंदा अइ युमदा लैजै
Asumna Birbalna nupadudagi khangningbao hang kaya ama hanglaba matung nupadubu darbar adudagi halanki. Nupaduna darbar adudagi chatkraba matungda Ningthau Akbarna Birbalda sumna hairakhi Birbal Aiba waron thamlamduna mibu kihalliba miwoy adubu hawjikti nangna khangdokpa ngamlagadra Birbalna khomi iningthau hawjik phawgidi ai kanana aiba warol adubu tharambano haibadugi maramda karimata gyan tajadri aduga chingnaba mi soma phawba leijadri maram asina nanaida numit kharanigi matam bebiyo Asi haraduna thodok adugi maramda thijinnabagidamak Birbalna numit kharanigi matam lawki numit kharanigi matungda darbar phama matamda Ningthauna Birbalda sumna mu hanglakhi Hayu Birbal ngahangi navingi thodok adugi maramda nangna kari khangba leire Birbalna khumi iningthau hawjik phawgi dinanai chap chaba ma khangjadri adubu yamna thuna chenariba miyoy adubu phanaba honajari Ningthauna nangna tawgadawriba thabak adu khaitang thujinaba honau asumna hainaringai tanja aduda darbar aduda nupa makhak changlakhi nupa adubu matamda ningthauna hayu nangi ming karino aduga nangna mafam asida lakpagi maramna karino nupa aduna iningthau aigi ming Dananjoy kaujai ai Agra shahar sida leiduna karbar tawduna hingjeba miyoy amani aduga aina mafam asida lakjabagi maramna tha kharagi mamangda ai yumdagi sana lupa paisana chingba pot kaya ama ai yumdagi hubikhi nupa adugi walu taraga ningthauna sun hairakhi kari tha kharagi mamangda nang yumdagi pot singadabu hukrabagi tungda hawjiktamak karige darbar asida lakleba nupa aduna mukhumlai Iningthau aigi sana lupa paisa singadubu ahing aduda hukrabagi tungda ayuki aini yahaurakpa matamda huranbaduna karigumba aina ningthauda wakatpa chatlabadi aibu hatkani haiba aiba warolama mahakna ai yumna thanami huranbadugi warol adubu kijabadagi aina ngasi phawbada iningthaugi darbarda lakhidabani nupa adugi walu taraga ningthauna muksum hairakhi Nangi pot singadu hukibadi kuikre adubu hayu nangi umadudagi pot adu huba matamda huranbadugi masak mawong nangna uhawkiba leibra nupaduna khumi hoi iningthau huranbaduna pochai singadubu huduna thorakpa matamda aina mahakpu ubadagi phanabu honakhi matamaduda aina mahaki masaksu uhawi adubu aina mahakpu phabadi ngamjakhide makha taraduna nupaduna sumna mu hairakhi Aina ngasi darbar sida lakjabagi maramna aigi pot hukiba miyoy adu ngarang navingi yumdagi laplapna leiba aina ujakhi nupa adugi wadu taraga ningthauna sum hairakhi hawjikti nahak karimata pakhatpiruranu huran madubu phaduna nangi mangkraba pot sing adubu phangannabagi daita aina laurabani sigi tungda ningthauna Birbalda muksum hairakhi Birbal hairiba huran basibu phabagi thabak asisu aina nangonda sinarabani Birbalna hoi iningthau haraba matung Dananjoy kauba miwoy aduda sumna hanglakhi nahakna huranbadubu navingi yumgi manakta okhi haibadu chumiko nupa aduna chummi Birbal ibungo Birbalna nupa aduda wahang hanglaba matung nupa adubu ningthauna darbadagi hankinaba yaba pikhi sumna numit adugi darbar phamba loiraba matung Birbalna ngasagi nabin kauba miwoy amana mahakpu hatkani haiduna aiba chironda kihallakhiba miwoy adugi mayumda haifet chattuna yumadugi leiriba phibam madu yengsilwi sigi matungda nupa adubu hayengi numita ningthaugi darbarda laknaba sukhangalli asumna numit aduna haukrabagi matung mathangmuki numitki darbar phama matamda nabin kauba miwoy adusu darbar adu laklami Matam asida ningthauna Birbalda sumna hanglakhi Birbal hayu nabinbu hatkani haiduna kihallakliba mi adu nang thidokpa ngamlabara Birbalna khumi iningthau hawjik phawgi oinadi ngamjadri aduga aina khanbada aiba warol adugi matungina nabinna hawjik leiriba yumasi thadokpana phagani khali Birbalgi wadu taraga ningthauna sumna hairakhi Kari Birbal miwoy adubu kiduna karigidamak nabinna yum adubu thadokadawriba aina sasan tawduna paliba leibak asida aigi parjana yum thadoktuna kiduna chatpa haibasi masi ai yaba ngamloi ningthaugi wadu taraga Birbalna mu hairakhi
ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯅꯕ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯇꯝ ꯈꯔ ꯈꯛꯀꯤꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯕꯤꯟꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯕ ꯊꯣꯛꯂꯒꯗꯤ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯒꯅꯤ. ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯕꯤꯔꯕꯜ, ꯅꯕꯤꯟꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡ ꯀꯝꯗꯧꯅ ꯃꯔꯥꯜ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯥꯒꯗꯧꯔꯤꯕ? ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯅꯕꯤꯟꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯈꯛꯇꯅꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯕꯤꯟꯒꯤ ꯌꯨꯝꯗ ꯂꯥꯛꯀꯗꯧꯔꯤꯕꯁꯤ. ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯕꯤꯟꯒꯤ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯒꯗꯕꯅꯤ. ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯅꯕꯤꯟꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤ. ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯁꯟꯇ꯭ꯔꯤ ꯈꯔ ꯅꯣꯡꯃ ꯅꯤꯅꯤ ꯅꯕꯤꯟꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯥꯞꯂꯞꯅ ꯂꯣꯠꯂꯗꯨꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯕꯤꯟꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯥꯞꯂꯞꯅ ꯅꯕꯤꯟꯒꯤ ꯌꯨꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯍꯤꯡ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯕ ꯅꯨꯄꯥ ꯑꯃꯈꯛ ꯌꯣꯠꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯅꯕꯤꯟꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯕ ꯎꯈꯤ. ꯅꯨꯄꯥꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤꯕꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯐꯥꯈꯤ. ꯑꯗꯨꯒ ꯅꯨꯄꯥꯗꯨꯕు ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯄꯨꯔꯛꯈꯤ. ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯃꯤꯑꯣꯏ ꯑꯁꯤ ꯃꯤꯕꯨ ꯀꯤꯍꯟꯕꯒꯤ ꯊꯕꯛꯇ ꯅꯠꯇꯦ, ꯃꯤꯒꯤ ꯄꯣꯠ ꯆꯩ ꯍꯨꯕ ꯃꯤꯑꯣꯏ ꯑꯃꯁꯨꯅꯤ. ꯃꯔꯝ ꯑꯁꯤꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯅꯕꯤꯟ ꯑꯃꯁꯨꯡ ꯙꯅꯟꯖꯣꯏꯕꯨ ꯀꯧꯕꯤꯌꯨ. ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯕꯤꯟ ꯑꯃꯁꯨꯡ ꯙꯅꯟꯖꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕు ꯗꯔꯕꯥꯔ ꯑꯗꯨꯗ ꯄꯨꯔꯛꯅꯕ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯁꯟꯇ꯭ꯔꯤꯁꯤꯡꯗ ꯌꯥꯊꯪ ꯄꯤꯈꯤ. ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯗꯔꯕꯥꯔꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯐꯥꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯅꯕꯤꯟ ꯑꯃꯁꯨꯡ ꯙꯅꯟꯖꯣꯏ ꯑꯅꯤꯗ ꯌꯦꯡꯍꯜꯂꯤ. ꯃꯇꯝ ꯑꯁꯤꯗ ꯅꯕꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯡꯊꯧ, ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯖꯗꯦ. ꯃꯍꯥꯛꯀ ꯑꯩꯒ ꯌꯦꯛꯅꯕ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯑꯃꯐꯥꯎꯕ ꯂꯩꯇꯦ. ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯅꯥꯏ ꯑꯃꯨꯛꯇꯪ ꯈꯪꯖꯒꯦ. ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯕꯗꯤ ꯕꯤꯔꯕꯜꯗꯒꯤ ꯇꯥꯔꯁꯤ. ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ, ꯏꯅꯤꯡꯊꯧ, ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯕꯤꯟꯒꯤ ꯌꯨꯝꯗ ꯐꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯌꯣꯠꯄꯥꯛ ꯑꯃ ꯂꯣꯏꯅꯅ ꯐꯥꯈꯤ. ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯕꯤꯟꯒꯤ ꯌꯨꯝ ꯑꯁꯤꯒ ꯙꯅꯟꯖꯣꯏꯒꯤ ꯍꯨꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥ ꯂꯤꯛ ꯀꯣꯟ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯔꯦ ꯍꯥꯏꯕꯁꯤꯅꯤ. ꯅꯤꯡꯊꯧꯅ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯀꯝꯗꯧꯅ ꯃꯥꯡꯈ꯭ꯔꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯌꯨ. ꯕꯤꯔꯕꯜꯅ, ꯍꯥꯏꯖꯒꯦ ꯅꯤꯡꯊꯧ. ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯙꯅꯟꯖꯣꯏꯒꯤ ꯌꯨꯝꯗꯒꯤ ꯍꯨꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯕꯤꯟꯅ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯝꯍꯥꯡꯅꯤ ꯀꯅꯥ ꯈꯪꯂꯔꯣꯏ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯖꯤꯟꯈꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯂꯣꯠꯂꯨꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯐꯨꯝꯂꯝꯕ ꯄꯩꯁꯥꯁꯤꯡ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯩꯁꯥ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯕꯤꯟꯅ ꯂꯥꯛꯇꯨꯅ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ. ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯐꯨꯝꯃꯝꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯕꯤꯟꯕꯨ ꯀꯤꯍꯟꯗꯨꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯃꯍꯥꯛꯅ ꯈꯪꯍꯟꯈꯤꯕꯅꯤ. Birbal wadu taraga darbar adu leiriba mipum khudingmak ningthau yauna gyan taki sidagi ningthauna Birbalda muksumna hairaki adudi hayu Birbal kamdauna nangna mi buki halliba mioi adu huran basini haibadu khangkhibano haibadu hayu Birbal kumlaki iningthau Dananjoyna darbar sida laktuna mahaki pod hukiba huran badu Navin gi yum ya koibada leiba mahakna ukhi haiduna tamlakpa dudagi huran baduga yum maduga kari mari leinai haiduna ngahak khalaba matungda huraliba mioi aduna Navin buki hallibani haibasi aina khangjaki adudagi aina mahakpu phanabagi damak thaurang khudingmak adu sinjakhibani Birbal gi wadu taraga ningthauna yamna harauna sumna hairaki ngasi sunangna makok mamai khangdraba wakat sing asibu punsilladuna amuktada nangi Loushing dana huran basibu phakhibani nangboi darbar sida leiba haibasi aigi yamna chauthokchaningai ni asi haruduna ningthau Akbar na Birbal bu thagatki asigi tungda ngasai gi huran baduna hukhiba pochai khudingba mapuda sinakhi aduga huraliba nupa adubu ningthau gi kaisum sangda phaduna pukhi wari asi matang asida losinjari mathangi aina tahanjagadauriba wari sige mamingna sakmanaba machin manau phaibok ani mahausagi matawgum nongma numit ama mioi anina ningthau gi darbar changlakladuna
ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯏꯕꯥꯅꯤꯕꯨ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ, ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯑꯩꯒꯤ ꯄꯩꯁꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯍꯟꯖꯤꯜꯍꯟꯕꯤꯌꯨ꯫ ꯅꯨꯄꯥꯗꯨꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯆꯪꯂꯛꯄꯒ ꯑꯗꯨꯝꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯍꯥꯟꯕꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯃꯤꯡ ꯅꯊꯥ ꯍꯥꯏꯌꯨ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯃꯅꯤꯀꯨꯃꯥꯔ ꯀꯧꯖꯩ꯫ ꯑꯩ ꯑꯒ꯭ꯔꯥ ꯁꯍꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯖꯗꯨꯅ ꯁꯪꯒꯣꯝ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯌꯨꯝ ꯄꯨꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯆꯕꯒꯤ ꯃꯔꯝꯅ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯪꯒꯣꯝ ꯕꯥꯇꯤꯟ ꯑꯃꯕꯨ ꯁꯣꯠꯇꯨꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯄꯨꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯅ ꯄꯩꯁꯥꯗꯨꯕꯨ ꯊꯧꯖꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯁꯪꯒꯣꯝ ꯂꯧꯈꯤꯗꯦ ꯍꯥꯏꯗꯨꯅ ꯃꯤꯅꯝꯂꯗꯨꯅ ꯄꯩꯁꯥꯗꯨ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯃꯉꯣꯟꯗ ꯇꯣꯟꯈ꯭ꯔꯤꯕ ꯄꯩꯁꯥꯗꯨꯇꯪ ꯄꯤꯕꯤꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯉꯁꯥꯏ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯔꯥꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯑꯃꯐꯥꯎ ꯅꯠꯇꯦ꯫ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯍꯪꯕꯤꯌꯨ, ꯑꯩꯅ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗꯒꯤ ꯁꯪꯒꯣꯝ ꯑꯗꯨ ꯂꯧꯈꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯔꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯃꯅꯤꯀꯨꯃꯥꯔ ꯀꯧꯕ ꯑꯍꯥꯟꯕ ꯋꯥꯀꯠꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯪꯈꯤ, ꯍꯥꯏꯌꯨ ꯃꯅꯤꯀꯨꯃꯥꯔ, ꯀꯔꯝꯕ ꯅꯨꯃꯤꯠꯀꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯪꯒꯣꯝ ꯑꯗꯨ ꯂꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨ꯫ ꯃꯅꯤꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯔꯥꯝꯅ ꯑꯩꯉꯣꯟꯗꯒꯤ ꯁꯪꯒꯣꯝ ꯁꯣꯠꯇꯨꯅ ꯄꯨꯈꯤꯕꯗꯨ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯅꯤ꯫ ꯑꯗꯨꯒ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯂꯧꯈꯤꯕ ꯃꯇꯝ ꯑꯗꯨꯅ ꯅꯨꯡꯊꯤꯟꯒꯤ ꯆꯥꯛꯆꯥ ꯃꯥꯡꯗꯅꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯪꯖꯈꯤ, ꯑꯁꯨꯛ ꯌꯥꯝꯕ ꯁꯪꯒꯣꯝ ꯕꯥꯔꯇꯤꯟ ꯑꯃꯕꯨ ꯅꯪꯅ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯑꯉꯥꯡꯒꯤ ꯄꯥꯟꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯈꯤ, ꯇꯉꯥꯏ ꯐꯗꯅ ꯉꯁꯤꯃꯛ ꯑꯩꯅ ꯄꯩꯁꯥ ꯑꯁꯤ ꯄꯤꯕ ꯉꯝꯖꯗ꯭ꯔꯕꯁꯨ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯁꯣꯏꯗꯅ ꯄꯩꯁꯥ ꯑꯁꯤ ꯄꯤꯖꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯥꯖꯗꯨꯅ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯁꯣꯠꯍꯟꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯝ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯍꯥꯏꯌꯨ ꯔꯥꯝ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯉꯣꯟꯗꯒꯤ ꯁꯪꯒꯣꯝ ꯂꯧꯊꯣꯛꯎꯔꯒ ꯄꯤꯗꯅꯕ ꯅꯪꯅ ꯍꯣꯠꯅꯔꯤꯕ? ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯁꯪꯒꯣꯝ ꯑꯗꯨ ꯁꯣꯠꯂꯨꯏ ꯍꯥꯏꯕꯗꯨ ꯅꯁꯥꯅ ꯌꯥꯖꯔꯕ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯆꯨꯝꯕꯗꯨ ꯍꯥꯏꯗꯕ ꯊꯣꯛꯂꯒꯗꯤ ꯑꯆꯨꯝꯕꯗꯨꯅ ꯀꯣꯟꯅ ꯈꯪꯂꯛꯂꯕ ꯃꯇꯝꯗ ꯅꯪ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯍꯥꯏꯌꯨ, ꯅꯪꯅ ꯑꯁꯦꯡꯕ ꯋꯥꯗꯨ ꯍꯥꯏꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯑꯃꯨꯛꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯆꯨꯝꯕꯃꯛꯇꯅꯤ꯫ ꯑꯩꯅ ꯃꯅꯤꯀꯨꯃꯥꯔꯗꯒꯤ ꯁꯪꯒꯣꯝ ꯂꯧꯈꯤꯕ ꯁꯣꯠꯈꯤꯕ ꯂꯩꯇꯦ꯫ ꯃꯅꯤꯀꯨꯃꯥꯔꯅ ꯑꯩꯅ ꯁꯪꯒꯣꯝ ꯁꯣꯠꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯩ ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯏꯃꯥꯟꯅꯕ ꯑꯃꯒ ꯊꯕꯛ ꯑꯃ ꯆꯠꯆꯔꯨꯏ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯅꯤꯡꯊꯧꯅ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯕꯨ ꯁꯥꯈꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯄꯨꯖꯔꯛꯀꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ, ꯑꯗꯨꯗꯤ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯒꯤ ꯑꯁꯦꯡꯕ ꯋꯥꯗꯨ ꯈꯪꯂꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕꯅ ꯃꯍꯥꯛꯀꯤ ꯁꯥꯈꯤ ꯑꯣꯏꯍꯜꯂꯕꯗꯤ ꯔꯥꯝꯅ ꯇꯧꯗꯕ ꯊꯕꯛ ꯑꯣꯏꯔꯕꯁꯨ ꯃꯃꯥꯟꯅꯕꯗꯨꯅ ꯃꯤꯆꯪ ꯆꯪꯗꯨꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯄꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯃꯥꯟꯅꯕꯅ ꯁꯥꯈꯤ ꯑꯣꯏꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯌꯦꯡꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯍꯥꯏꯐꯦꯠ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯆꯨꯝꯃꯤ ꯕꯤꯔꯕꯜ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯔꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯍꯥꯏꯌꯨ ꯔꯥꯝ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯪꯍꯧꯕ ꯁꯥꯈꯤ ꯄꯤꯕ ꯉꯝꯕ ꯀꯅꯥ ꯑꯇꯣꯞꯄꯗꯤ ꯂꯩ? ꯕꯤꯔꯕꯜꯅ ꯍꯪꯕ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈꯤ꯫
ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯃꯅꯤꯀꯨꯃꯥꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯍꯥꯏꯌꯨ ꯃꯅꯤꯀꯨꯃꯥꯔ, ꯅꯪꯅ ꯔꯥꯝꯗ ꯁꯪꯒꯣꯝ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯈꯪꯍꯧꯕ ꯎꯍꯧꯕ ꯀꯅꯥ ꯀꯅꯥ ꯂꯩꯈꯤ? ꯕꯤꯔꯕꯜꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯅꯤꯀꯨꯃꯥꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯆꯥꯛꯆꯥ ꯃꯃꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯁꯣꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯍꯧꯕ ꯎꯍꯧꯕ ꯌꯥꯎꯈꯤꯗꯦ꯫ ꯃꯗꯨꯃꯛꯅꯁꯨ ꯃꯍꯥꯛꯅ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯁꯣꯠꯈ꯭ꯔꯤꯕ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯁꯣꯠꯇꯦ ꯍꯥꯏꯗꯨꯅ ꯃꯤꯅꯝꯂꯗꯨꯅ ꯄꯩꯁꯥ ꯄꯤꯗ꯭ꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯥꯝ ꯀꯧꯕ ꯉꯁꯥꯏꯒꯤ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯟꯗꯨꯅ ꯂꯩꯈꯤꯕ ꯅꯨꯄꯥꯗꯨꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯁꯪꯒꯣꯝ ꯂꯧꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒ ꯊꯪꯅꯕ ꯈꯨꯟꯗ ꯆꯠꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯕꯨ ꯁꯥꯈꯤ ꯑꯣꯏꯍꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯎꯅꯈꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯑꯆꯨꯝꯕꯗꯨ ꯍꯪꯕꯤꯌꯨ꯫ ꯃꯅꯤꯀꯨꯃꯥꯔꯅ ꯑꯩꯅ ꯁꯪꯒꯣꯝ ꯂꯧꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯃꯛꯇꯗꯅꯤ ꯑꯩꯈꯣꯏꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯅꯖꯈꯤꯕꯁꯨ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯁꯥꯈꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯄꯨꯍꯜꯂꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯄꯨꯕꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯖꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯕꯨ ꯗꯔꯕꯥꯔ ꯑꯁꯤꯗ ꯁꯥꯈꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯄꯨꯍꯜꯂꯛꯈꯤꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯒꯗꯕ ꯂꯩꯇꯦ, ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯋꯥꯍꯪ ꯈꯔ ꯍꯪꯂꯛꯈꯤ, ꯍꯥꯏꯌꯨ, ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯟꯒꯤ ꯆꯥꯛꯆꯥ ꯃꯃꯥꯡꯗ ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯔꯥꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯇꯨꯅ ꯅꯪꯉꯣꯟꯗꯒꯤ ꯄꯩꯁా ꯃꯌꯦꯛ ꯈꯔ ꯄꯨꯈꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯔꯥꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯌꯦꯡꯂꯕ ꯃꯇꯨꯡꯗ, ꯍꯣꯏ ꯅꯤꯡꯊꯧ, ꯃꯍꯥꯛꯀ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯂꯥꯏꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯃꯌꯦꯛ 100 ꯁꯦꯟꯗꯣꯏ ꯀꯥꯕꯤꯗ ꯂꯧꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯑꯗꯨꯒ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯅꯪꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅ ꯑꯒ꯭ꯔꯥ ꯁꯍꯔ ꯑꯁꯤ ꯌꯧꯅ ꯂꯥꯛꯄꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯏ? ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ, ꯀꯔꯤꯒꯨꯝꯕ ꯑꯌꯨꯛ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯈꯣꯡꯅ ꯆꯠꯄ ꯑꯣꯏꯔꯒꯗꯤ ꯅꯨꯡꯊꯤꯟꯒꯤ ꯆꯥꯛꯆꯥ ꯃꯃꯥꯡꯗ ꯌꯧꯏ, ꯑꯗꯨꯒ ꯈꯣꯡꯅ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯆꯠꯂꯒꯅ ꯈꯣꯡꯅ ꯆꯠꯄꯗ ꯆꯪꯂꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯑꯃ ꯍꯟꯊꯩ꯫ ꯁꯥꯈꯤ ꯑꯣꯏꯅ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯗꯨꯗ ꯄꯨꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯁꯨꯝꯅ ꯈꯜꯂꯤ꯫ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯆꯥꯛꯆꯥ ꯃꯃꯥꯡꯗ ꯔꯥꯝ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯞ ꯃꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯔꯥꯝꯅ ꯃꯅꯤꯀꯨꯃꯥꯔꯗꯒꯤ ꯁꯪꯒꯣꯝ ꯁꯣꯠꯈꯤ ꯍꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯔꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯁꯥꯈꯤ ꯂꯩ, ꯑꯗꯨꯒ ꯃꯅꯤꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯥꯈꯤ ꯂꯩꯇꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯅ ꯃꯅꯤꯀꯨꯃꯥꯔ ꯀꯧꯕ ꯁꯪꯒꯣꯝ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯉꯨ ꯃꯅꯤꯀꯨꯃꯥꯔ, ꯅꯥꯀꯜ ꯑꯅꯤꯒꯤ ꯋꯥꯔꯣꯜꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯁꯥꯈꯤ ꯂꯩꯍꯧꯕꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯆꯨꯝꯕꯅꯤ, ꯑꯗꯨꯒ ꯃꯅꯤꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯁꯥꯈꯤ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯅꯤꯀꯨꯃꯥꯔ ꯀꯧꯕ ꯁꯪꯒꯣꯝ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕꯅꯤ, ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯉꯣꯟꯗꯒꯤ ꯁꯪꯒꯣꯝ ꯁꯣꯠꯇꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯥꯎꯔꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯍꯧꯖꯤꯛꯁꯨ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯂꯤ? ꯃꯤꯉꯣꯟꯗ ꯃꯔꯥꯟ ꯁꯤꯖꯤꯟꯕ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯃꯇꯝꯕꯨ ꯃꯥꯡꯍꯟꯕꯒꯤꯗꯃꯛ ꯅꯪꯅ ꯆꯩꯔꯥꯛ ꯐꯪꯗ꯭ꯔꯤꯉꯩꯁꯤꯗ ꯗꯔꯕꯥꯔ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯕꯅ ꯅꯪꯒꯤ ꯌꯥꯏꯐꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯤꯍꯜꯂꯗꯨꯅ ꯅꯤꯡꯊꯧꯅ ꯗꯔꯕꯥꯔ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤ꯫ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯔꯥꯝ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯗꯔꯕꯥꯔꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯈꯤ꯫ ꯔꯥꯝꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯅꯀꯨꯜ ꯀꯧꯖꯩ, ꯑꯩ ꯂꯧꯃꯤ ꯑꯃꯅꯤ,
ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯒꯤ ꯃꯔꯝꯅ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯩꯖꯕ ꯁꯟ ꯂꯥꯕ ꯄꯥꯕꯣꯠ ꯂꯥꯡꯒꯣꯜ ꯌꯥꯎꯅ ꯅꯣꯡꯃ ꯂꯩꯔꯒ ꯄꯤꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯋꯥꯏꯔꯒ ꯄꯨꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯡꯃ ꯀꯥꯟꯅꯔꯒ ꯃꯉꯣꯟꯗ ꯑꯩꯒꯤ ꯂꯥꯡꯒꯣꯜꯒ ꯁꯝꯕꯣꯠꯀ ꯃꯥꯅ ꯋꯥꯏꯈꯤꯕꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯄꯤꯔꯛꯄꯗꯤ ꯂꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯝꯕꯣꯠꯀ ꯂꯥꯡꯒꯣꯜꯒ ꯂꯧꯈꯤꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯟꯗꯨꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯂꯥꯡꯒꯣꯜꯒ ꯁꯝꯕꯣꯠꯀ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯀꯠꯆꯒꯦ ꯂꯥꯛꯆꯕꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯔꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯔꯥꯝ, ꯅꯪ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯅꯤꯀꯨꯃꯥꯔꯅ ꯅꯪꯉꯣꯟꯗ ꯋꯥꯀꯠ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯀꯨꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯃꯤꯒꯤ ꯅꯪꯅ ꯂꯧꯔꯨꯕ ꯂꯥꯡꯒꯣꯜꯒ ꯁꯝꯕꯣꯠꯀꯗꯨ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯅꯪꯅ ꯃꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯑꯩꯅ ꯅꯀꯨꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯒꯤ ꯂꯥꯡꯒꯣꯜꯒ ꯁꯝꯕꯣꯠꯀ ꯋꯥꯏꯖꯈꯤꯕ ꯂꯩꯇꯦ꯫ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯋꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒ ꯐꯥꯎꯕ ꯑꯩ ꯎꯅꯖꯈꯤꯗꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯉꯍꯥꯟꯒꯤ ꯃꯅꯤꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯅꯀꯨꯜꯒꯅ ꯂꯧꯇꯨꯅꯔꯒ ꯑꯩꯕꯨ ꯋꯥꯍꯟꯅꯕ ꯁꯤꯟꯕꯅꯤ"꯫ ꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯅꯀꯨꯜꯗꯒꯤ ꯁꯝꯕꯣꯠꯀ ꯂꯥꯡꯒꯣꯜꯒ ꯋꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯪꯕꯤꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯅꯀꯨꯜ ꯀꯧꯕ ꯂꯧꯃꯤ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯂꯛꯈꯤ, "ꯍꯥꯏꯌꯨ ꯅꯀꯨꯜ, ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯀꯔꯝꯕ ꯃꯇꯝꯗ ꯔꯥꯝꯅ ꯅꯪꯉꯣꯟꯗꯒꯤ ꯁꯝꯕꯣꯠꯀ ꯂꯥꯡꯒꯣꯜꯒ ꯑꯗꯨ ꯂꯧꯈꯤꯕꯅꯣ"꯫ ꯅꯀꯨꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯉꯍꯥꯟ ꯃꯌꯥꯝꯅ ꯆꯥꯛꯆꯥ ꯇꯣꯛꯅꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯁꯟꯒ ꯂꯥꯡꯒꯣꯜꯒ ꯂꯧꯈꯤꯕꯗꯨ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕꯁꯨ ꯅꯨꯡꯊꯤꯟ ꯇꯨꯝꯅꯕ ꯃꯇꯝ ꯑꯣꯏꯕꯅ ꯑꯩꯅ ꯃꯉꯣꯟꯗ ꯂꯥꯡꯒꯣꯜꯒ ꯁꯝꯕꯣꯠꯀ ꯄꯤꯈꯤꯕꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯍꯧꯕ ꯎꯍꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯃꯛꯅꯁꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯂꯥꯡꯒꯣꯜꯒ ꯁꯝꯕꯣꯠꯀꯗꯨ ꯑꯃꯨꯛꯇꯪ ꯍꯟꯖꯤꯟꯍꯟꯕꯤꯌꯨ"꯫ ꯅꯀꯨꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯁꯥꯏꯒꯤ ꯔꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯤꯌꯨ ꯀꯅꯥꯅꯣ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯁꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯉꯍꯥꯟ ꯆꯥꯛꯆꯥ ꯇꯣꯛꯅꯕ ꯃꯇꯝꯗ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯋꯥꯏꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯂꯧꯔꯨꯒꯗꯧꯔꯤꯕ? ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯃꯅꯤꯀꯨꯃꯥꯔꯒꯗꯤ ꯏꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯖꯔꯤ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛ ꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ, "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ꯫ ꯉꯍꯥꯟ ꯅꯨꯡꯊꯤꯟ ꯆꯥꯛꯆꯥ ꯇꯣꯛꯅꯔꯕ ꯃꯇꯝ ꯑꯗꯨꯃꯛꯇꯗꯅꯤ ꯃꯍꯥꯛꯀ ꯅꯨꯄꯥ ꯑꯃꯒ ꯗꯔꯕꯥꯔꯗ ꯂꯥꯛꯈꯤꯕ"꯫ ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛ ꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯀꯨꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯀꯨꯜ, ꯔꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩ꯫ ꯀꯝꯗꯧꯅ ꯆꯞ ꯃꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯝꯕꯣꯠꯀ ꯂꯥꯡꯒꯣꯜꯒ ꯑꯗꯨ ꯂꯧꯒꯗꯧꯔꯤꯕ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯋꯥꯐꯝꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯀꯨꯜꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯤꯟꯖꯕ ꯑꯃꯐꯥꯎ ꯅꯠꯆꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯇꯝ ꯑꯗꯨꯃꯛꯇꯗꯅꯤ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯁꯝꯕꯣꯠ ꯂꯥꯡꯒꯣꯜ ꯂꯧꯈꯤꯕ"꯫ ꯅꯀꯨꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯥꯎꯔꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯗꯨꯗꯤ ꯅꯀꯨꯜ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯑꯁꯤꯔꯥ"꯫ ꯅꯀꯨꯜꯅ, "ꯅꯠꯆꯗꯦ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯗꯤ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯆꯨꯝꯕꯃꯛꯇꯅꯤ"꯫ ꯅꯀꯨꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯀꯝꯗꯧꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯏꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯐꯥꯎꯕ ꯀꯝꯗꯧꯅ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯏꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯈꯣꯏꯅ ꯂꯧꯅꯝ ꯂꯥꯡ ꯇꯧꯗꯨꯅ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯜꯂꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯑꯋꯥꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ"꯫ ꯔꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯔꯥꯝꯅ ꯅꯪꯉꯣꯟꯗꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯧꯈꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯌꯥꯎꯗꯅ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃ ꯅꯠꯇꯦ"꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯅꯀꯨꯜꯗ ꯁꯥꯈꯤ ꯁꯥꯕꯣꯟ ꯑꯣꯏꯕ ꯌꯥꯕ ꯄꯣꯠ ꯄꯨꯗꯨꯅ ꯂꯥꯛꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯗꯔꯕꯥꯔ ꯑꯗꯨꯗꯒꯤ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ
ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯁꯨꯝ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯗꯤ ꯔꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯕ꯭ꯔꯥ? ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ, ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕ꯫ ꯅꯀꯨꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯇꯥꯛꯄꯗ ꯍꯩꯁꯤꯟꯅꯕ ꯑꯣꯏꯗꯕꯃꯛꯇꯤ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯅꯁꯨ ꯈꯪꯂꯤꯕꯅꯤ, ꯅꯍꯥꯟ ꯅꯨꯡꯊꯤꯜ ꯆꯥꯛꯆꯥ ꯇꯣꯛꯅꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯔꯥꯝꯒ ꯅꯨꯄꯥ ꯑꯃꯒꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯇꯨꯅꯅꯤ ꯋꯥꯀꯠꯂꯨꯈꯤꯕꯗꯨ꯫ ꯃꯁꯤꯗꯕꯨ ꯀꯝꯗꯧꯅ ꯅꯀꯨꯜꯅ ꯍꯥꯏꯔꯤꯕꯗꯨꯅ ꯆꯨꯝꯃꯤ ꯑꯗꯨꯒ ꯔꯥꯝ ꯃꯍꯥꯛ ꯃꯔꯥꯜ ꯂꯩ ꯍꯥꯏꯔꯨꯒꯗꯧꯔꯤꯕ? ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯔꯣꯠꯄ ꯋꯥꯐꯝ ꯑꯃ ꯃꯔꯛ ꯑꯁꯤꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯕꯤꯔꯕꯜ, ꯅꯪꯅ ꯑꯆꯨꯝꯕꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯄꯨꯊꯣꯛꯇꯨꯅ ꯈꯪꯍꯟꯅꯕ ꯑꯃꯨꯛꯇꯪ ꯍꯣꯠꯅꯧ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯑꯆꯨꯝꯕ ꯑꯔꯣꯠꯄ ꯋꯥꯐꯝ ꯑꯗꯨꯕꯨ ꯈꯪꯗꯣꯛꯆꯅꯕꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯔꯥꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯍꯌꯦꯡꯇꯒ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯅꯕ ꯈꯪꯍꯟꯕꯤꯈꯣ꯫ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯍꯥꯏꯖꯕ ꯋꯥ ꯈꯨꯗꯤꯡꯃꯛꯇ ꯏꯅꯤꯡꯊꯧꯅ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯤꯡꯊꯧ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯅ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯔꯥꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯈꯪꯍꯧꯗꯅ ꯔꯥꯝꯗ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ, ꯔꯥꯝ, ꯅꯪꯉꯣꯟꯗ ꯏꯅꯤꯡꯊꯧꯅ ꯉꯔꯥꯡ ꯅꯪꯒꯤ ꯄꯨꯛꯆꯦꯟ ꯁꯦꯡꯕ ꯑꯗꯨꯗ ꯊꯥꯒꯠꯂꯗꯨꯅ ꯅꯪꯉꯣꯟꯗ ꯃꯅꯥ ꯑꯣꯏꯅ ꯄꯩꯁꯥ ꯃꯌꯦꯛ 100 ꯄꯤꯈꯤꯕꯗꯨ ꯃꯗꯨꯗ ꯅꯍꯥꯛ ꯄꯦꯟꯗꯤ ꯄꯦꯜꯂꯤꯀꯣ? ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨ ꯄꯨꯛꯅꯤꯡꯗ ꯉꯛꯄ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯜꯂꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯉꯔꯥꯡ ꯄꯤꯕꯤꯕ ꯃꯅꯥ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯉꯔꯥꯡ ꯄꯤꯈꯤꯕ ꯄꯩꯁꯥ ꯃꯌꯦꯛ 100 ꯑꯗꯨꯈꯛ ꯅꯠꯇꯦ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯏꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯉꯥꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯈꯜꯂꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯏꯅꯤꯡꯊꯧꯅ ꯅꯪꯉꯣꯟꯗ ꯃꯅꯥ ꯑꯃ ꯄꯤꯒꯅꯤ꯫ ꯑꯁꯤ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯌꯥꯎꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯅꯈꯤ꯫ ꯑꯗꯨꯒ ꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯌꯦꯡ ꯂꯥꯛꯅꯕ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯗꯔꯕꯥꯔ ꯑꯗꯨꯗꯒꯤ ꯍꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯔꯥꯝꯗ ꯍꯌꯦꯡ ꯃꯅꯥ ꯄꯤꯔꯒ ꯀꯝꯗꯧꯅ ꯑꯆꯨꯝꯕ ꯋꯥꯗꯨꯕꯨ ꯅꯪꯅ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯈꯨꯗꯤꯡꯃꯛ ꯅꯅꯥꯏ ꯍꯥꯏꯖꯒꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯅꯅꯥꯏ ꯁꯟꯇ꯭ꯔꯤ ꯈꯔꯒ ꯂꯣꯏꯅꯅ ꯔꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅꯕꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯌꯥꯕꯗꯨ ꯄꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯪꯍꯟꯗꯅ ꯕꯤꯔꯕꯜꯒ ꯁꯟꯇ꯭ꯔꯤ ꯈꯔꯒꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯕꯨ ꯂꯥꯞꯂꯞꯅ ꯏꯟꯅꯩ꯫ ꯃꯈꯣꯏꯅ ꯁꯨꯝ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯂꯕ ꯃꯇꯨꯡ ꯈꯨꯡꯒꯪ ꯑꯅꯤꯒꯤ ꯇꯥꯏꯅꯕ ꯃꯣꯡꯁꯣꯡ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ, ꯂꯈꯟ, ꯑꯩꯅꯤ ꯊꯣꯔꯛꯎ ꯂꯥꯎ, ꯑꯁꯨꯝꯅ ꯀꯧꯔꯕ ꯃꯇꯨꯡ ꯔꯥꯝꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯔꯞꯅ ꯁꯨꯝꯅ ꯍꯥꯏꯈꯤ, ꯀꯔꯤ, ꯉꯍꯥꯟ ꯅꯤꯡꯊꯧꯅ ꯅꯪꯉꯣꯟꯗ ꯑꯆꯨꯝꯕ ꯋꯥ ꯉꯥꯡꯕꯒꯤꯗꯃꯛ ꯄꯩꯁꯥ ꯃꯌꯦꯛ 100 ꯄꯤꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇꯒ ꯍꯥꯏꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤ? ꯔꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯈꯟ ꯀꯧꯕ ꯁꯛꯃꯥꯟꯅꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ, ꯀꯔꯥꯏꯗꯒꯤ ꯄꯩꯁꯥ? ꯅꯤꯡꯊꯧꯅꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯃꯠꯇꯁꯨ ꯄꯤꯔꯛꯈꯤꯗꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯍꯌꯦꯡ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯉꯁꯤ ꯐꯥꯎꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯉꯥꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯈꯟꯒꯠꯇꯨꯅ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯅꯤꯡꯊꯧꯅ ꯃꯅꯥ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯍꯌꯦꯡ ꯐꯪꯒꯗꯧꯔꯤꯕ ꯃꯅꯥ ꯑꯁꯤꯗꯤ ꯑꯩ ꯈꯛꯀꯤꯅꯤ, ꯃꯗꯨ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯔꯣꯏ꯫ ꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯋꯥ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯁꯟꯇ꯭ꯔꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯔꯛꯈꯤ꯫ ꯁꯤꯗꯒꯤ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯁꯨꯝ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯛꯃꯥꯟꯅꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯄꯨꯕ, ꯃꯤꯉꯣꯟꯗꯒꯤ ꯄꯣꯠ ꯀꯌా ꯑꯃ ꯋꯥꯏꯔꯒ ꯃꯗꯨꯕꯨ ꯁꯤꯡꯗꯅꯕꯒꯤꯗꯃꯛ ꯃꯕꯥꯅꯤꯅ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗ ꯂꯩꯗꯨꯅ ꯃꯤꯁꯤꯡꯕꯨ ꯑꯄꯪꯕ ꯁꯤꯕ ꯑꯗꯨꯒ ꯁꯨꯗꯅ ꯆꯥꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯑꯅꯤꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝ ꯍꯥꯏꯔꯛꯈꯤ,
ꯃꯤꯒꯤ ꯑꯋꯥꯃꯟꯕꯨ ꯅꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯔꯗꯨꯅ ꯂꯦꯝꯅ ꯂꯧꯔꯒ ꯆꯥꯅꯤꯡꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯉꯣꯟꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯈꯤꯕ ꯁꯣꯠꯈꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯄꯤꯊꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯀꯩꯁꯨꯝꯁꯪꯗ ꯑꯇꯟꯕ ꯃꯈꯣꯏꯗ ꯌꯥꯎꯔꯤꯕ ꯑꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯆꯍꯤ 5 ꯊꯝꯅꯕ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯈꯤ꯫ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯣ ꯕꯤꯔꯕꯜ, ꯅꯪꯅ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯔꯝꯗ ꯀꯝꯗꯧꯅ ꯈꯪꯈꯤꯕꯅꯣ ꯍꯥꯏꯕꯗꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯍꯥꯟꯕ ꯔꯥꯝꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯈꯨꯗꯥꯡꯗ ꯆꯥꯎꯔꯞ ꯇꯧꯕ ꯁꯝꯕ꯭ꯔꯨ ꯑꯃ ꯊꯣꯛꯄ ꯑꯩꯅ ꯎꯖꯈꯤ꯫ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯝꯕ꯭ꯔꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯂꯩꯕ ꯑꯩꯅ ꯎꯖꯈꯤꯗꯦ꯫ ꯑꯗꯨꯒ ꯔꯥꯝꯒꯤ ꯃꯔꯝꯗ ꯂꯥꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯀꯠ ꯑꯗꯨ ꯇꯥꯔꯨꯔꯒ ꯑꯩꯅ ꯃꯉꯣꯟꯗ ꯁꯨꯝ ꯆꯤꯡꯅꯖꯕꯗꯒꯤ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯁꯤꯗ ꯏꯅꯤꯡꯊꯧꯗ ꯀꯧꯅꯕ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯆꯤꯡꯅꯔꯝꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯕꯤꯔꯕꯜ꯫ ꯕꯤꯔꯕꯜꯅ ꯅꯅꯥꯏ ꯍꯥꯏꯖꯒꯦ ꯅꯤꯡꯊꯧ, ꯑꯍꯨꯝꯁꯨꯕ ꯔꯥꯝꯅ ꯗꯔꯕꯥꯔꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯁꯝꯕ꯭ꯔꯨ ꯑꯃꯨꯕꯗꯨ ꯌꯥꯎꯏ꯫ ꯁꯝꯕ꯭ꯔꯨ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯅꯥꯏꯅ ꯈꯪꯖꯈꯤ ꯑꯗꯨꯗꯤ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯍꯥꯟꯕ ꯗꯔꯕꯥꯔꯗ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕꯗ ꯂꯥꯛꯄꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯅꯅꯥꯏꯅ ಲಾಂಗ್ ꯑꯃ ꯊꯥꯛꯆꯈꯤꯕꯅꯤ꯫ ꯑꯩꯅ ꯊꯥꯛꯆꯈꯤꯕ ಲಾಂಗ್ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯅꯤꯔꯛ ꯁꯨꯕꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯦꯛ 100 ꯄꯤꯈꯤ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯍꯨꯝꯂꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯗꯨꯗ ꯈꯪꯍꯟꯈꯤꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤꯅ ꯃꯤꯑꯣꯏ ꯑꯃꯈꯛ ꯁꯥꯕꯅꯤꯅ ꯄꯤꯈꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯈꯠꯅꯒꯅꯤ ꯍꯥꯏꯕ ꯅꯅꯥꯏꯅ ꯈꯪꯖꯩ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯗꯔꯕꯥꯔ ꯑꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯁꯛꯃꯥꯟꯅꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯩꯁꯥꯗꯨꯒꯤ ꯃꯔꯝꯗ ꯍꯪꯒꯅꯤ ꯍꯥꯏꯕ ꯅꯅꯥꯏꯅ ꯈꯪꯖꯩ꯫ ꯃꯔꯝ ꯑꯁꯤꯅ ꯅꯅꯥꯏ ꯑꯃꯁꯨꯡ ꯁꯟꯇ꯭ꯔꯤ ꯈꯔ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯠꯆꯈꯤꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯌꯥꯝꯅ ꯄꯦꯟꯖꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯝ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯉꯁꯤꯁꯨ ꯅꯪꯅ ꯅꯪꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯕ, ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯒꯗꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯕꯨ ꯐꯪꯍꯟꯈꯤꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯔꯕꯜ, ꯁꯛꯃꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯐꯥꯏꯕꯣꯛ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯝꯗꯧꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯤ ꯑꯅꯤ ꯁꯨꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯈꯨꯝꯃꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯔꯥꯡ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯑꯩꯅ ꯍꯪꯖꯕ ꯃꯇꯝꯗ ꯃꯕꯥꯅꯤꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯕꯥꯅꯤ ꯑꯁꯤ ꯔꯥꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯄꯣꯛꯈꯤꯗꯕ ꯃꯥꯜꯂꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯈꯛ ꯔꯥꯝ ꯃꯐꯝ ꯑꯁꯤꯗ ꯍꯣꯡꯂꯛꯇꯨꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯛꯃꯥꯟꯅꯔꯕ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯅ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯃꯌꯥꯝꯗꯒꯤ ꯁꯛ ꯂꯣꯠꯂꯤꯁꯨ ꯍꯥꯏ꯫ ꯑꯁꯨꯝꯅ ꯁꯨꯅꯤꯡꯗꯕ ꯅꯤ ꯑꯁꯤꯅ ꯂꯝꯕꯥ ꯄꯥꯗꯨꯅ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥꯅꯆꯤꯡꯕ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃ ꯃꯌꯥꯝꯕ ꯑꯄꯪꯕ ꯁꯤꯗꯨꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯃꯠꯇꯨꯅ ꯍꯤꯡꯂꯛꯄ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯏꯅꯤꯡꯊꯧ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯛꯕꯔꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯁꯨꯅꯤꯡ ꯆꯠꯅꯤꯡꯗꯕ ꯃꯤ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯖꯥꯠꯅꯤꯗꯅ꯫ ꯕꯤꯔꯕꯜꯅ ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯃꯒ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅ ꯗꯔꯕꯥꯔꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯂꯥꯛꯄ ꯑꯣꯏꯔꯝꯂꯒꯗꯤ ꯃꯈꯣꯏ ꯁꯛꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤ ꯁꯨꯏ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯕꯗ ꯂꯨꯅ ꯊꯣꯛꯀꯗ꯭ꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯋꯥꯗꯨꯕꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯍꯦꯟꯕ ꯃꯇꯝ ꯈꯤꯇꯪꯗꯤ ꯆꯪꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯈꯣꯏ ꯁꯛꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤ ꯁꯨꯏ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯈꯪꯗꯣꯛꯄꯗꯤ ꯉꯝꯒꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯆꯔꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯃꯈꯥ ꯇꯥꯕ ꯑꯩꯅ ꯍꯥꯞꯆꯔꯛꯀꯗꯧꯔꯤꯕ ꯋꯥꯔꯤ ꯈꯔ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯊꯥꯒꯠꯆꯔꯝꯂꯒ ꯃꯔꯝ ꯑꯃꯗꯒꯤ ꯀꯛꯈ꯭ꯔꯕ ꯋꯥꯔꯤ ꯈꯔꯅꯤ꯫ ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡꯅ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯕꯤꯔꯕꯜꯒꯤ ꯋꯥꯔꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔ ꯋꯥꯔꯤ ꯇꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ
ꯄꯥꯂꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯃꯃꯝ ꯂꯤꯗꯨꯅ ꯇꯥꯍꯟꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯗꯨꯗꯤ ꯅꯤꯡꯊꯧꯕꯨ ꯍꯔꯥꯎꯍꯟꯅꯕ ꯇꯥꯟꯖꯥ ꯑꯃ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯐꯪꯂꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯈꯣꯏꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯇꯝꯁꯤꯟꯕ, ꯈꯪꯖꯤꯟꯕ, ꯅꯨꯡꯉꯥꯏꯕ, ꯅꯣꯛꯅꯤꯡꯕ, ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛꯐꯥꯎ ꯃꯃꯥꯡꯗ ꯇꯥꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯃꯛ ꯂꯤꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯇꯔꯟ ꯅꯥꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯗ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔ ꯃꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯍꯔꯥꯎꯕ, ꯄꯦꯟꯕ, ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯥꯈ꯭ꯔꯕ ꯋꯥꯔꯤꯃꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯍꯥꯟꯕꯗ ꯋꯥꯔꯤ ꯂꯤꯅꯕ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈ꯭ꯔꯕꯁꯨ ꯀꯣꯟꯅꯊꯪꯗ ꯅꯤꯡꯊꯧꯕꯨ ꯄꯦꯜꯍꯟꯕ, ꯍꯔꯥꯎꯍꯟꯕ ꯉꯝꯃꯛꯇ꯭ꯔꯕꯗ ꯃꯈꯣꯏ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯟꯅꯩ, ꯋꯥꯔꯤ ꯂꯤꯕ ꯑꯁꯤꯗ ꯐꯥꯎꯕ ꯕꯤꯔꯕꯜꯅ ꯃꯅꯥ ꯑꯁꯤ ꯂꯧꯈ꯭ꯔꯒꯗꯕ ꯖꯥꯠꯂꯥ? ꯑꯇꯩ ꯑꯇꯩꯗ ꯃꯍꯥꯛꯅ ꯁꯤꯡꯖꯔꯕꯁꯨ ꯋꯥꯔꯤ ꯂꯤꯕ ꯑꯁꯤ ꯐꯥꯎꯕꯗꯗꯤ ꯃꯍꯥꯛꯅ ꯃꯅꯥ ꯑꯁꯤ ꯂꯧꯍꯟꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯉꯝꯖꯕ ꯑꯃꯁꯨꯡ ꯈꯪꯖꯕ ꯆꯥꯡꯗ ꯍꯣꯠꯅꯔꯗꯨꯅ ꯃꯈꯣꯏꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯗꯨꯗ ꯅꯤꯡꯊꯧꯅ ꯇꯥꯅꯤꯡꯒꯗꯕ ꯃꯑꯣꯡꯗ ꯂꯤꯔꯗꯨꯅ ꯃꯍꯥꯛꯄꯨ ꯄꯦꯜꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯍꯣꯠꯅꯖꯔꯕꯁꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗꯦ꯫ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯁꯨꯝ ꯃꯊꯪ ꯋꯥꯔꯤ ꯂꯤꯔꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜꯒꯤ ꯇꯔꯟ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯕꯤꯔꯕꯜꯁꯨ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯅ ꯂꯤꯗꯨꯅ ꯇꯥꯍꯟꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯕꯨ ꯄꯦꯜꯍꯟꯕ ꯉꯝꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯄꯦꯟꯕ ꯄꯥꯛ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯄꯦꯜꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ, ꯐꯥꯒꯤ ꯖꯨꯒꯥꯏ ꯀꯌꯥ ꯑꯃ ꯍꯥꯞꯂꯕꯁꯨ ꯅꯤꯡꯊꯧ ꯑꯗꯨ ꯄꯦꯟꯕ ꯄꯥꯛ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯒꯤ ꯃꯈꯥ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯗꯨꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯈꯔ ꯁꯥꯡꯊꯍꯜꯂꯤ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯃꯈꯥꯗꯤ? ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯅ ꯃꯈꯥꯗꯤ? ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ? ꯁꯨꯝꯅ ꯁꯨꯝ ꯍꯪꯗꯨꯅ ꯂꯩꯔꯛꯄꯗꯨꯗ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯁꯨꯡꯅꯥꯏ ꯅꯥꯏꯔꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯀꯩꯒꯨꯝꯕ ꯑꯃ ꯈꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯖꯕ ꯋꯥꯔꯤ ꯑꯗꯨ ꯃꯇꯥꯡ ꯑꯃꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯕꯤꯔꯕꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯅꯪꯅ ꯍꯧꯖꯤꯛ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯇꯦꯜꯂꯤ꯫ ꯈꯤꯇꯪ ꯁꯥꯡꯇꯛ ꯇꯧꯕ, ꯑꯩꯅ ꯑꯃꯨꯛꯐꯥꯎ ꯇꯥꯗ꯭ꯔꯤꯕ ꯋꯥꯔꯤ ꯑꯃꯇꯪ ꯂꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯉꯁꯤꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔ ꯐꯥꯎꯕꯗ ꯅꯤꯡꯊꯧ ꯑꯁꯤ ꯑꯄꯦꯟꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯑꯁꯥꯡꯕ ꯋꯥꯔꯤ ꯑꯃ ꯂꯤꯈꯣ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯑꯁꯥꯡꯕ ꯋꯥꯔꯤ ꯂꯤꯅꯤ ꯇꯧꯔꯤꯁꯦ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯔꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯒ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯦꯞꯂꯣ, ꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯕꯤꯔꯕꯜ ꯈꯪꯂꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯏꯅꯤꯡꯊꯧꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯃꯗ ꯂꯧꯃꯤ ꯅꯨꯄꯥ ꯑꯃꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯐꯧ ꯊꯝꯅꯕ ꯐꯧꯀꯩ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯧꯀꯩ ꯑꯗꯨꯒꯤ ꯃꯊꯛ ꯑꯣꯏꯔꯞꯅ ꯄꯤꯛꯂꯞ ꯇꯧꯕ ꯑꯍꯣꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯦꯟꯗ꯭ꯔꯥꯡ ꯑꯃ ꯅꯣꯡꯃ ꯄꯥꯏꯁꯤꯟꯈꯤ, ꯑꯗꯨꯒ ꯐꯧ ꯃꯔꯨ ꯑꯃ ꯃꯌꯥꯗ ꯆꯤꯛꯇꯨꯅ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯔꯛ ꯊꯠꯅ ꯍꯪꯉꯛꯏ, ꯑꯗꯨꯗꯒꯤ ꯃꯈꯥ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ, ꯑꯃꯨꯛꯁꯨ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯑꯍꯣꯕ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯥꯏꯁꯤꯟꯈꯤ, ꯑꯗꯨꯒ ꯐꯧ ꯃꯔꯨ ꯑꯃꯃꯨꯛ ꯃꯆꯤꯟꯅ ꯆꯤꯛꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯍꯪꯉꯤ, ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ, ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ, ꯑꯃꯨꯛꯀꯁꯨ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈꯤ, ꯑꯗꯨꯒ ꯐꯧ ꯃꯔꯨ ꯑꯃꯃꯨꯛ ꯃꯆꯤꯟꯅ ꯆꯤꯛꯇꯨꯅ puthuraki. Ningthau Akbarna makha tara'u Birbal. Makha taraduna Birbalna mahakna haikiba wadu chap manana amuksu hairami.
ꯑꯃꯨꯛꯁꯨ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯀꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯥꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯌꯥꯅ ꯐꯧ ꯃꯔꯨ ꯑꯃꯃꯨꯛ ꯆꯤꯛꯇꯨꯅ ꯐꯨꯔ ꯂꯥꯎꯅ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯏ꯫ ꯕꯤꯔꯕꯜꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯕꯤꯔꯕꯜ, ꯍꯥꯏꯈꯤꯕ ꯋꯥ ꯑꯃꯗꯒꯤ ꯃꯈꯥ ꯏꯇꯥ ꯇꯥꯗ꯭ꯔꯤꯕꯗꯤ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯋꯥꯔꯤ ꯑꯁꯤꯗ ꯇꯧꯔꯤꯕꯗꯨꯅꯤ ꯑꯩꯅ ꯂꯤꯖꯔꯤꯕꯁꯤ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯁꯝꯖꯤꯜꯂꯣ, ꯑꯗꯨꯒꯤ ꯃꯈꯥ ꯀꯩꯗꯧꯔꯕ ꯍꯥꯏꯔꯛꯎ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯋꯥꯔꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯡꯕꯅꯤ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯁꯝꯖꯤꯜꯂꯨ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯑꯍꯣꯕ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪ ꯑꯃꯨꯛ パイꯊꯣꯔꯛ ꯑꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯀꯣꯟꯗ ꯄꯥꯏꯁꯤꯟꯗꯨꯅ ꯃꯍꯥꯛ ꯌꯥꯔꯦꯈ꯭ꯔꯦ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯕꯤꯔꯕꯜ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯃꯨꯛꯁꯨ ꯎꯆꯦꯛ ꯑꯗꯨ ꯑꯍꯣꯕ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯆꯤꯟꯅ ꯐꯧ ꯃꯔꯨ ꯑꯃ ꯆꯤꯛꯇꯨꯅ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯏ꯫ ꯅꯤꯡꯊꯧꯅ, ꯌꯥꯔꯦ ꯕꯤꯔꯕꯜ, ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯨ ꯑꯣꯏꯅ ꯍꯥꯏꯔꯛꯂꯣ, ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯣ꯫ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯅꯨꯡꯇꯤꯒꯤ ꯀꯩ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯗꯨꯅ ꯐꯧ ꯃꯔꯨ ꯑꯃꯃꯝ ꯆꯤꯛꯇꯨꯅ ꯊꯣꯔꯛꯄꯗꯨ ꯑꯇꯩ ꯁꯦꯟꯗ꯭ꯔꯥꯡꯁꯤꯡꯅꯁꯨ ꯈꯪꯈꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯟꯗ꯭ꯔꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯐꯧꯁꯤꯡ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ, ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯑꯗꯨꯝꯅ ꯁꯦꯟꯗ꯭ꯔꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯗꯨꯅ ꯀꯩ ꯃꯅꯨꯡ ꯑꯗꯨꯗ ꯊꯝꯂꯤꯕ ꯐꯧ ꯑꯗꯨ ꯆꯥꯔꯦ ꯈꯪꯕꯗ ꯀꯣꯟꯅꯊꯪꯗ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯣꯕꯗꯨ ꯃꯦꯟꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯥꯡꯕ ꯋꯥꯔꯤ ꯑꯃ ꯈꯨꯗꯛꯇ ꯂꯤꯌꯨ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯊꯧꯗ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯋꯥꯔꯤꯒꯤ ꯁꯔꯨꯛ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯉꯁꯤꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ ꯕꯤꯔꯕꯜ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯂꯗꯨꯅ ꯃꯉꯣꯟꯗ ꯃꯅꯥ ꯑꯗꯨ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯐꯤꯚꯝ ꯇꯟꯖꯥ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯈꯨꯗꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯕꯨꯙꯤ ꯆꯦꯟꯕ ꯃꯇꯧ ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯊꯣꯛꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯥꯃꯦꯡꯅ ꯈꯨꯡꯒꯪ ꯑꯅꯤ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯄꯥꯜꯂꯤꯕ ꯂꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯈꯨꯡꯒꯪ ꯑꯃꯗ ꯀꯜꯂꯨ ꯀꯧꯕ ꯂꯥꯏꯔꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯈꯨꯡꯒꯪ ꯄꯨꯝꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯊꯦꯡꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯅꯤ ꯍꯥꯃꯦꯡꯅ ꯆꯥꯕꯤꯈ꯭ꯔꯦ, ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ, ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯜꯂꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯦꯡꯅꯔꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯨꯝꯅ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯎꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏ, ꯀꯝꯗꯧꯅ ꯍꯥꯃꯦꯡꯅꯕꯨ ꯈꯨꯡꯒꯪ ꯑꯅꯤ ꯆꯥꯒꯗꯧꯔꯤꯕꯅꯣ ꯀꯜꯂꯨ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤ ꯈꯔꯅ ꯑꯗꯨꯝꯅ ꯍꯪꯕ ꯃꯇꯝꯗꯁꯨ ꯀꯜꯂꯨꯅ ꯃꯈꯥꯗ ꯏꯇꯥ ꯇꯥꯗꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ, ꯐꯠꯈꯤꯗ꯭ꯔꯕ ꯍꯥꯃꯦꯡ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯅꯤ ꯆꯥꯕꯤꯈꯤꯕꯅꯤ꯫ ꯀꯜꯂꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯜꯂꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯁꯟꯗꯣꯔꯛꯄꯅ ꯅꯣꯡꯃ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯊꯕꯛ ꯇꯧꯕ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯀꯜꯂꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯇꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯈꯨꯟꯒ ꯊꯪꯅꯅ ꯂꯩꯕ ꯀꯜꯂꯨ ꯀꯧꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯃꯒꯤ ꯑꯉꯛꯄ ꯋꯥꯐꯝ ꯑꯃ ꯑꯩꯅ ꯉꯔꯥꯡ ꯇꯥꯖꯩ꯫ ꯅꯤꯡꯊꯧꯅ ꯍꯪꯉꯤ, ꯀꯔꯤ ꯑꯉꯛꯄ ꯋꯥꯅꯣ ꯅꯪꯅ ꯇꯥꯔꯛꯂꯤꯕꯕꯣ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯇꯥꯖꯕꯗ ꯀꯜꯂꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯑꯅꯤ ꯍꯥꯃꯦꯡꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯖꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯃꯌꯥꯝꯗ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯗꯨꯕꯣ? ꯃꯗꯨꯕꯨ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯇꯟꯖꯥ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯅꯁꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯖꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯩꯔꯝꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯊꯪ ꯑꯩꯁꯨ ꯇꯥꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ
ꯀꯝꯗꯧꯅ ꯍꯥꯃꯦꯡꯅ ꯈꯨꯡꯒꯪ ꯑꯅꯤꯗꯨ ꯆꯥꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯪꯅꯤꯡꯏ꯫ ꯃꯔꯝ ꯑꯁꯤꯅ ꯀꯜꯂꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯌꯦꯡꯃꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯅꯕ ꯈꯪꯍꯟꯈꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯀꯜꯂꯨꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯜꯂꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯀꯜꯂꯨꯕꯨ ꯎꯕ ꯃꯇꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯑꯃꯗꯤ ꯎꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗ꯭ꯔꯦ꯫" ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯜꯂꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯎꯕꯤꯈ꯭ꯔꯤꯕꯗꯤ ꯅꯣꯡꯃ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯣꯏꯊꯣꯛꯄꯤꯔꯛꯄꯗ ꯋꯥꯔꯦ, ꯆꯣꯛꯊꯔꯦ, ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤꯗ ꯆꯪꯕꯤꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯐꯥꯔꯝꯗ ꯍꯧꯔꯤꯕ ꯆꯨꯗꯒꯤ ꯆꯨꯍꯤꯡ ꯁꯨꯝꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯄꯤꯊꯛꯆꯈꯤꯕꯅꯤ꯫ ꯆꯨꯍꯤꯡ ꯑꯗꯨ ꯊꯛꯄ ꯃꯇꯝꯗ ꯏꯅꯤꯡꯊꯧꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯕꯤꯈꯤ, 'ꯅꯪꯒꯤ ꯆꯨꯍꯤꯡ ꯑꯁꯤꯕꯨ ꯆꯨ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯁꯨꯝꯂꯤꯕꯔꯥ? ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯅ ꯊꯣꯛꯈ꯭ꯔꯦꯗ।' ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯨꯝꯖꯈꯤ, 'ꯏꯅꯤꯡꯊꯧ, ꯃꯥꯅꯤ, ꯃꯁꯤ ꯆꯨ ꯄꯥꯝꯕꯤ ꯑꯃꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯆꯨ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯆꯨꯍꯤꯡ ꯀꯌꯥꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯊꯛꯀꯗꯧꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯣꯏꯔꯒꯅ ꯆꯨꯍꯤꯡ ꯌꯥꯝꯅ ꯊꯣꯛꯏ, ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯑꯣꯏ ꯑꯣꯏꯔꯒꯅ ꯆꯨꯍꯤꯡ ꯈꯖꯤꯛꯇꯃꯛ ꯊꯣꯛꯏ।' ꯑꯩꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯖꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯅꯤ, "ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯅꯪꯒꯤ ꯐꯥꯔꯝ ꯑꯁꯤꯒꯤ ꯆꯍꯤꯗ ꯁꯦꯟꯈꯥꯏ ꯑꯣꯏꯅ ꯄꯩꯁꯥ ꯀꯌꯥꯗꯤ ꯄꯤ?" ꯏꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯪꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯝꯖꯈꯤꯕꯅꯤ, "ꯏꯅꯤꯡꯊꯧ, ꯆꯍꯤꯗ ꯄꯩꯁꯥ 2 ꯄꯤꯖꯩ꯫" ꯃꯇꯝ ꯑꯗꯨꯗ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯅꯤ, "ꯑꯁꯨꯛ ꯆꯥꯎꯕ ꯐꯥꯔꯝ ꯑꯁꯤꯒꯤꯗꯃꯛ ꯆꯍꯤꯗ ꯄꯩꯁꯥ 2 ꯈꯛ ꯄꯤ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯅ ꯅꯪꯒꯤ ꯆꯨꯍꯤꯡ ꯑꯁꯤ ꯍꯥꯎꯏ, ꯒꯤꯂꯥꯁ ꯑꯃꯠꯇꯒ ꯄꯤꯊꯛꯎ" ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯨꯍꯤꯡ ꯁꯨꯝꯂꯨꯕ ꯃꯇꯝꯗ ꯁꯨꯡꯂꯤꯕ ꯆꯨꯍꯤꯡ ꯑꯗꯨ ꯈꯖꯤꯛꯇꯃꯛ ꯊꯣꯔꯛꯈꯤ, ꯒꯤꯂꯥꯁ ꯑꯃꯐꯥꯎ ꯊꯟꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯉꯛꯂꯞ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯅ ꯒꯤꯂꯥꯁ ꯑꯃꯐꯥꯎ ꯐꯥꯗ꯭ꯔꯤꯕꯁꯤꯗꯤ?" ꯀꯜꯂꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯆꯨ ꯑꯁꯤꯗꯒꯤ ꯆꯨꯍꯤꯡ ꯀꯌꯥꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯏꯅꯤꯡꯊꯧꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯄꯤꯛꯄꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯏꯅꯤꯡꯊꯧꯅ ꯉꯁꯥꯏ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯂꯥꯛꯄꯤꯈꯤꯕ ꯃꯇꯝꯗ ꯆꯨꯍꯤꯡ ꯌꯥꯝꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯅꯤꯡꯊꯧ ꯄꯨꯛꯅꯤꯡ ꯈꯩꯇꯪ ꯍꯣꯡꯕꯤꯔꯝꯂꯒꯅꯤ, ꯃꯔꯝ ꯑꯁꯤꯅꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤꯒꯤ ꯁꯦꯟꯈꯥꯏ ꯈꯖꯤꯛꯇꯪ ꯍꯦꯟꯒꯠꯀꯦ ꯈꯜꯂꯨꯕꯒꯤꯅꯤ ꯆꯨꯍꯤꯡ ꯑꯁꯤꯅ ꯈꯖꯤꯛꯈꯛ ꯊꯣꯔꯛꯂꯤꯕꯁꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯀꯜꯂꯨꯗ ꯍꯥꯏꯔꯛꯈꯤ, "ꯀꯜꯂꯨ, ꯑꯩ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯑꯍꯦꯟꯕ ꯆꯥꯡꯗ ꯆꯨꯒꯤ ꯐꯥꯔꯝ ꯇꯧꯅꯅꯕ ꯑꯩꯅ ꯅꯉꯣꯟꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪ 2 ꯄꯤꯔꯕꯅꯤ꯫" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯇꯥꯔꯝꯕ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯃ ꯂꯧꯈꯠꯂꯗꯨꯅ "ꯈꯨꯡꯒꯪ 2 ꯄꯤꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯗꯨꯗ ꯏꯔꯕ ꯃꯇꯨꯡꯗ ꯀꯜꯂꯨꯗ ꯄꯤꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯜꯂꯨ, ꯅꯪꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯑꯩꯅ ꯏꯔꯝꯂꯤꯕ ꯑꯁꯤꯕꯨ ꯎꯠꯂꯗꯨꯅ ꯈꯨꯡꯒꯪ 2 ꯅꯪꯒꯤ ꯃꯤꯡꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯅꯪ ꯂꯧꯕ ꯂꯥꯎ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯅ ꯍꯟꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯄꯤꯔꯝꯕ ꯑꯏꯕ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯗꯨ ꯀꯜꯂꯨꯅ ꯃꯥꯒꯤ ꯀꯣꯌꯦꯠꯇ ꯊꯦꯠꯆꯤꯜꯂꯗꯨꯅ ꯃꯥꯅ ꯆꯨ ꯁꯨꯡꯂꯝꯐꯝ ꯃꯐꯝ ꯑꯗꯨꯕꯨ ꯈꯤꯇꯪ ꯁꯦꯡꯗꯣꯛꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯀꯣꯛꯌꯦꯠꯇ ꯌꯦꯠꯂꯝꯕ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯗꯨ ꯂꯩꯃꯥꯏꯊꯛꯇ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯍꯥꯃꯦꯡ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯗꯨ ꯃꯔꯩꯅ ꯁꯠ ꯂꯥꯎꯅ ꯂꯦꯛꯁꯤꯜꯂꯗꯨꯅ ꯁꯥꯏꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯜꯂꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯝꯂꯗꯨꯅ ꯅꯤꯡꯊꯧꯗ ꯈꯪꯍꯜꯂꯤ꯫ ꯀꯜꯂꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯇꯧꯈꯤꯕ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯃꯁꯨꯡ ꯀꯜꯂꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯗꯔꯕꯥꯔ ꯇꯥꯟꯅ ꯌꯧꯍꯜꯂꯛꯈꯤꯕꯒꯤꯗꯃꯛ ꯀꯜꯂꯨꯕꯨ ꯅꯤꯡꯊꯧꯅ ꯊꯥꯒꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯜꯂꯨꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯁꯤ ꯄꯨꯝꯅꯃꯛ ꯕꯤꯔꯕꯜꯅ ꯇꯥꯛꯄꯤꯕꯗꯒꯤ ꯑꯩꯅ ꯇꯧꯖꯈꯤꯕꯅꯤ꯫ ꯊꯥꯒꯠꯄꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯊꯥꯒꯠꯄꯤꯌꯨ꯫" ꯀꯜꯂꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯗꯤ ꯉꯁꯥꯏꯅ ꯆꯤꯡꯅꯈ꯭ꯔꯕꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯕꯤꯔꯕꯜꯒꯤ ꯋꯥꯈꯜ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯜꯂꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯆꯨ ꯊꯥꯅꯕꯒꯤꯗꯃꯛ ꯈꯨꯡꯒꯪ 2 ꯅꯤꯡꯊꯧꯅ ꯄꯤꯈꯤ꯫ ꯀꯜꯂꯨ ꯃꯌꯨꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯆꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅꯁꯨ ꯕꯤꯔꯕꯜꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫